Akas Bani Imphal, Maibam Dwijamani na pau pasari, ahanbada maruoiba pau. Manipur ngasi miyoi kunmapan nauna COVID positive oikibaga loinana, raija sida COVID positive oiba apunba migi masing maripuni thoi sure. Govindas Konthausam MLN hairi, lamda masigi haurakliba mahiroi singna maribak mazati bunung sibegi wakhalon chenbegi tangai padabalai. Bisnupur जिला की फोबालादा असोय एंगाम थोक्तना लौ उबा याहनबा सिक्योरिटी की सेक्सुअल थोरांग लौखलगनी हाइरी इंडिया मेड डिपार्टमेंट इम्फाल सेंटर हाइरी राज्य से तोंगान तोंगान जिला सिंगदा लागिबा नुमित मरीनी असिदा नोंगलै नुछित यावना अकनबा नोंग सुगनी अमसुंग प्रधानमंत्री नरेंद्र मोदी हाइरी भारत पु मालेम के सेल थुम पाइबा अहमसुब लेबाक ओहेनबा लेबाक असिना होनरिबा खोंथांगबु मालेम के लुसिंगबा कयाना थागतबा फोंथोंनरगली Manipur ngasi miyoi kunmapan nauna COVID-19 positive oiba thengdare. Masiga loinana raija sida COVID positive oiba migi masing punna marifuni thoi sure. Raija gi haksal bibha ki cherola manhai ngasigi oina Imphal West gi miyoi nifu taruk test tobada kuni thoi COVID-19 positive oirama thengnakhi. Imphal East gi miyoi taruk Thobal gi miyoi ama yauna miyoi kunmapan positive oiba thengnakhi bani. Hauzik leina asina naraba miyoi humbudra mathoi isolation tawduna layang sathari haukiba pung kunmarida leina asidigi naba pharaktuna miyoi ani discharge tawkhrai masi tharaga hauzik phawbada discharge tawkhiba miyoi manga sure Govindas Konthausam MLN hairi lamda masigi haurakliba mahiroi singna maribak mazati bu nungsibigi wakhalon chenbagi tangai phadabalai Lions Club Nithau Khongna Sinduna Bisnupur Jila gi Class 10 amasung 12 parikhyada mark wangna phanglakpa mairoi singda Meritorious Award yanthopagi thoramda wafam asi MLN na phongdokhibani magna hai National Anthem sakpana aikhoida piriba kana basing khangadabani masina leibak asigi naha kayada leibak ningbagi ithil poli Sri Govindas na hai जनगण मन सकपन अखोई करी कानहले अखोई थमोई से करी फावली हाइबदो ओलंपिक की मेडल थम मतमदा मखोई मखोई की नेशनल एंथम नि सकु मतमदा ममित की मपीता लो यावनो इंडिया के नेशनल एंथम नि सकपदा ममित की मपीता बसे यामना हार्डली प्लेयर अमनि गा ताब मदाइन खल अखोई लेबाक से अखोई निंग दबने अखोई ना कदम हाइबेगी वाखलोंदो अखोई न होमना नसिगी हेक अहोदा इन्वोकेशन तोको मतमदा नेशनल एंथम न तोबी बसे याम Manipur gi irang na maram oiduna tongan ba relief camp singda sangjafam lauduna leiriba Bisnupur jila gi internally displaced person singi data khomgat piki thabak sathaba hore data khomgi thabak asi jila adu da leiriba relief camp singa mati jila adu dagi lanchen aduna atopa mafam singda leiriba miyoi singi oina su sathagani hairi Manipur da leiriba sarkar gi amadi government aided college singi oja singi Imphal amadi PhD degree sing nauni yengshinaba raija gi Department of Higher and Technical Education na University and Higher Education gi director da khangan khrai Supreme Court na ing kumsa lising ani tara mari gi March 13 da oja sing gi degree sing nauni yengshinaba takiba rai amagi matungina thorang asi lokhalakbani Hiram asiga mari lenana raija sarkar na ngasi office memorandum ama thoktuna thabak asi paikana ba khangan khrai maramatuna sarkar gi amadi government aided college singda oja oiriba singna makoi ki principal singi kuthangda masa gi degree gi akupa warol sing mathang thagi tara phawda director da pisilakatabani loinana Dana Manjuri University amasung Manipur Technical University gi oinasu hariba matamasigi manungda makoi ki certificate sing yaholakadabani hariba matamasigi manungda makoi ki degree certificate sing pisil Trabadi, Oza Singh adu Imphal natraga PhD degree phangdi haina logani hairi. Senapati jila gi mayang khang turel gi khonungda ain kaina yum kai dukana singba sajaliba sing masa na lauthoknaba jila adu gi deputy commissioner na khangali turel khonungda asigumba structure sing sajinbana turel gi isial nathaiba madi niyom sumne senthaba ngamdabadagi ising isau thoktuna miyamda awaba kaya mayok na hale maramatuna hariba sing asi masa na athuba matamda lauthokadabani karigumba lauthokta tarabadi Disaster Management Act lising ani mangagi section 13 gi makhada sarkarna takthoklagani hairi Paugi marak thanda atenba break ama Regional Institute of Medical Sciences RIMS Imphal gi Dental College da Professor gi fam ama Surgery Department ki Assistant Professor gi fam ama amadi Otorhinolaryngology Department ki Assistant Professor gi fam ama logjagani hena akupamarol gi damak RIMS ki official website www.rims.edu.in da changbi
academic session lisingani kunmanga kuntaruki oina CJ Academy da BSc in Operation Theatre Technology, BSc in Medical Laboratory Technology, BSc in Radiology and Imaging Technology amasung BSc Optometry tamningba mahegi thak sakhanglaba institute amadagi science stream da 12 standard pass tawrabasingna CJ Hospitals campus ta leiba academy asigi head office ta lakpiduna akupa marol khangbiraba yagani loina na CJ Academy of Nursing da BSc Nursing tamningbasingnasu office asimaktadagi akupa marol khangbiba yagani. Tabiriba pawasi Akashbani Imphal dagini. Bisnupur Zilla ki Phubala da ngarang lau suduna leiba lomi ama nongmaina panduna sokebigi thotok aduga mari lenana Bisnupur da miyamna lambi thingbagi khongjang sanction mana pa hona ke badu district administration ga wari sanarba matung da hantokre ngarang ki thotok adu matau karamna thokibanu haibadu ningthine thigarpaga lenana mara leiba sing sairak pinaba makok thongbalu singba singa khanaragani haibigi thajaba miyam da piki loinana mausagum aki akhang yautuna lau uba yahana ba hona gani hainasu miyam da thajaba piki mafam aduda asoyangam thoktana mausagum lau uba yahanaba akan bangak salgi thorang paikalagani miyamna mi pai biganu haiba wafam phongtoladuna zila adugi SP Khetri Mayum Rabi Kumar na hai Madamna Chief Secretary da Haibiu, any representative Obiro, Governor ni Thudo Era, Chief Secretary Thudo Era, not only Agriculture Department, we get Principal Secretary Obio, Aduga Mapam Sita Kiam Logo, Sonaba Kiam Puri, Kiam, Chikum the Kiam, Lapi, Another Kanan of Jakarta, Apoyo, Chikom Yoga, Yam Wali, Maka, the command, they told you, however, the low river farmer, agriculture department game ba mathok tai ba fil tak ya yam changi yam lapi policy ka doi ka doi Bisnupur Zilla ki Phubala da ngarang lau suduna leiba miyoi ama nongmaina panbe ki thong adabu Federation of Civil Society Organizations Folks Manipurna yamna kanna yaling da phungtokre Lomi singda atamnana asiguma thabuk sathaba haibasi rise asigi denatana leiba ga asigi senmilonda sauna singnabani Serola mada Fox na hai asiguma thong satharakpada security force singna tangai phadaba thabak sing lokut kadabani makata na asiguma thabak sing satharakpa yabagi oithokpa leibana sarkar na mangzona na thabak lokut pinaba Fox na appeal tawrakli Ain gi wangmada sing leibak kotpa singdegi nung lawthokpa madi leingoi kotpa singi mathakta akanba thabak lokhalagani haina divisional forest officer Sandel na thokpa Serola man hairi Serola sina makata na hai sarkar gi ayaba yauduna singdegi uya yanduna puthokpa sin tawba miyoi singi mathakta ain gi oiba thabak lokhalagani Kamsong Zilla ki divisional forest officer na su Serola mathoktuna Zilla asida aina yadaba mawngda uwa yanduna puthokpa sin tawba amasung sing leibak kotpa singdegi nung lawthokpa madi leingoi kotpa singi mathakta ain gi oiba thabak lokhalagani hairi None Zilla gi oina su maram sadana singdegi leibak lawthokpa madi uwana singba yanba khudaktagi thingle kanaguma singna singdegi nungna singba pekpa yaroi karigumba pekpa tarabasu ain gi matungina mari leniba singdegi ayaba lawraga pekatabani hairi Tamenglong Zilla gi oina su haliba thabak sing amata sathaba yaroi hairi umangdagi uyanba madi mangzona na khangalamba tawdana leibak kothokpana singba amata tawba yaroi Zilibam Zilla da su ain kaina sing leibak kotpa madi umangi pothok sing puthokpa sin tawbada athingba thamle kanagumana athingba asigi mayokta thabak satharaklabadi ain gi oiba thabak lokutkani haina Zilibam Forest Division gi DFO Elangbam Nirimalana thokpa Serola man hairi Kanglon kaina sing leibak kolamba amadi sing leibak puduna satpasingi mathakta Rajya Sarkar na athingba thamkhraba matungda ngarang Thobal Zilla gi Phundreidagi sing leibak kotuna purakpa 407 tata ani driver ga konana Thobal Forest Range na phagale hairi Project Sewak amadi masigi masal loisang singna sinduna tha asigi taradagi hauraga hayeng phawba sathagadoriba malemgi yoga numit ka mari lenana tongan ba mafamda yoga gi thoram sing pangthokli haujik phawbada punna miyoi lising amada yoga gi instructor kayana yoga gi tongan ba asana sing takpi tambiri Project Sewak na yoga gi thabak thoram sing asi Manipur Nagaland amasung Arunachal Pradesh ki tongan ba mafam singda pangthokpani Manipur State Pharmacy Council na sinduna pharmacy ki matangda miyamda ningthina khanganbegi thoramama Imphal West ki Tagel Patal leiba Manipur Science Center da ngasi pangthokre thoramaduda prescription monitoring and store management haibihiramda akhang ahisingna wangangki thoramaduda register tawraba pharmacy sam henbegi mihut singna saru yakhi Ahmedabad ki plane kaibegi thodokta laikhitrabi cabin crew
lan num then singsan ngasi mahaki pokna phom lamdam kangpokida leron chankhre mahaki thawai yautar bahaksang ngarang Ahmedabad tagi Dimapur phawba flight puraki leikidrabi lam nun themda miyamna aroibe ikai khumnaba utpaga lenena ngasi lerol chanbegi thormodu pangthokibani thormodu da kangpoki jila ge deputy commissioner Mahesh Chaudhary MLA Nemsa Kipken ASP Manoj Prabhakar amasung jila aduda leriba civil society organization singi lusingba sing saru yakhi India Met Department Imphal Center Hairi Raja Sigi Tamenglong Senapati Ukhrul Kamsong Jeribam None Tengno Palamadi Sandil Jilagi Mafam Karada Lagliba Numit Marini Asida Nongli Nusit Yauna Akan Manong Sukani Pawesina Makatan Hai Perzol Jelada Tha Sigi Kunithwaji Kunmari Pawba Akan Manong Sukani Amadi Surasanpur Jeladana Tha Asigi Kulum to Yamasung Kunmarida Akan Manong Sukani Imphal East Imphal West Bisnupur Thobal Kaksinga Masung Kangpopi Jelada Lagliba Leba Pupanumita Akhak Arau Yauna Akan Manong Surabayai Paugi Marakthana Atenba Break Amamu Basketsi ang halina Purit piro laibina idina pagsabasana bihing sunati Hine Jackson gadavadi acha tak lay basinida Gari khambam parking dusu mafam chawdabani ne ase tata parage da hapchalasi ba ngai khu hema yani ai sum khanjage Packing Tauraba Chatak Labor Hibasidi, Yamna Chixin Gadavani, Rekedu the Food Safety and Standards Authority of India, Fasagi logo, the license network registration number, Yaobra Habadu Yinkadaba, manufacturing date, best before network expiry date, Masisu Yaobra Yinkadabani, nutrition information panel, network ingredient list Adumunna Yinglaga, Afaba, Hakchang, Sokluidaba, Machiva Bachinja, Kangadabani, Matamamagi Kunai, Punshi Mahindu Natreda. Haujikta Kwaidagi Jackson Gadabadi Chava Takpani Paujen Jeriba Food Safety Administration Health Department Government of Manipur Akas Bani Imphaldagi Pau Tabiri Pradhan Mantri Narendra Modi Hairi Bharatna Khumang Yangna Sangsinduna Malemgi Sel Thumki Lamda Suba Lebak ama ohena ba honariba khongthang asibu Malemgi lusingba kayana thagatba phongtong naragli Wafam asi Bihargi Siwanda lupa koti lising mga samapan sangna paikit kadaba tongan ba sakot thorangi project kharigina sangaba masung kharigina jatra hunbigi thoramda Sri Modi ni phongdokhibani project singa dugi manungda urban development sewage treatment PM Awas Yojana railway amasung power sector yauri Pradhan Mantri na lupa koti samri hena sangna paikit pa Bihar amasung Uttar Pradesh phauna kadaba Baisali Diuri railway line project su miyamda kusin nakhi Patli Putradagi Gorakhpur Phawbasian Gadaba Bande Bharat Express train su lamthaki Haujik Sanabigi Pau Mangsatabam Premananda Dagi Semai Kokjinglima ground the Chathariba Nishuva Premier League listing and Kuma Kuntroki ngasi sanaki match singda Dimapur Road Athletic Organization Amadi Asufi FA Panjal Amom Chanadna draw oiki Atoba match singda Southern Sporting Union Imphal Youth Football Club Pu Panjalmari Anida Amadi Rising Athletic Union Rauna Wangoi Football Association Bu Panjal Amashino da Thoiki Late El Sana Allies Ingam Memorial Trophy Open Football Tournament ki ngasi sana kiba knockout match ta Imoinu Boarding FC na LMLCC Langmaidong Bu Panjal Manga Amada Thoikre Manipur Amateur Karate Do Association gi Rensi Soibam Bindesori Amadi Hansi Kiran Kumar Thangzambu Karate India Organization gi Referee Commission gi Assistant Tournament Manager amasung Federation asigi Technical Chairman oina khalagle Makagi General Secretary Mutum Bangkimna Thadropa Cherol amada hai Manipur dagi Kiona appoint torokhiba Rensi Soibam Bindesori na lisingani kunmunga gi Jun 15 dagi mathangi lakadaba tam fawba Kiogi Assistant Tournament Manager oina khalakhibani Loinana Hansi Kiran Kumar Thangzam Hanasu Technical Commission gi Chairman oirongki Bindesori amasung Kiran Kumar bu Kiogi Thawpuna bakhalak pada makana haraukta yama phongdokli hairi Dwijamani Aroibada Maroiba Pawmuk Manipur dangasi miyoi kun mapan nauna COVID positive oikibaga loinana Raja da COVID positive oiba apun mamigi masing maripuni thoi sure Govindas Konthausum MLN hairi lamda masigi horgliba mairoi singna maribak majati bunung sibigi wakhalon chenbagi tangai patabalai Bisnupur Jila ki Phubalada Aswaingam Thoktana Low Uba Yahanaba Security ki Sexual Thorang Lokalagani Hairi India Med Department Imphal Center Hairi Raja Sigi Tongan Bajila Singda Lagliba Numit Marini Asida Nongli Nusit Yauna Akan Manong Sugani Amasung Pradhan Mantri Narendra Modi Hairi Bharat Pu Malemgi Sel Thum Paiba Ahum Suba Lebak Ohenaba Lebak Asina Honari Ba Khongthang Bu Malemgi Lusingba Kayana Thagat Pa Phongtong Naragli
ꯄꯥꯎ ꯂꯣꯏꯖꯔꯦ